来去看着这样的。ꯁꯦꯜꯁꯦ ꯂꯣꯏꯅꯗꯤ ꯍꯥꯎꯔꯦ ꯏꯔꯣꯝꯕꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯆꯩꯔꯥꯎꯕꯒꯤ ꯕ꯭ꯂꯣꯒ ꯑꯩꯈꯣꯏ ꯕꯥꯔꯣꯗ ꯀꯩꯅꯣ ꯍꯩꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯇꯧꯗꯣꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯔꯤ ꯀꯔꯥꯁꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯖꯔꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯥꯁ ꯌꯦꯡꯕꯤꯔꯣ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯑꯗꯨ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯑꯩ ꯍꯧꯖꯤꯛ ꯂꯥ ꯀꯛꯄ ꯆꯠꯂꯤ ꯁꯤꯅ ꯆꯞ ꯖꯥꯟꯕ ꯃꯊꯦꯜ ꯑꯣ ꯁꯤ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠ ꯆꯩꯒ ꯁꯦꯝꯃꯤ ꯁꯤꯒꯅ ꯍꯣꯔꯦꯟꯒꯤ ꯃꯊꯦꯜ ꯑꯩꯁꯦ ꯗꯃꯥꯟ ꯑꯅꯧꯕꯒ ꯃꯥꯟꯕ꯭ꯔꯥ ꯗꯃꯥꯟ ꯑꯅꯧꯕ ꯅꯍꯥꯟꯇ ꯅꯨꯄꯤ ꯆꯦꯜꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯏꯒꯤꯗꯣ ꯃꯅꯨꯡ ꯅꯝꯁꯤꯟꯈ꯭ꯔꯣ ꯁꯤꯁꯦ ꯄꯩꯁꯥꯗꯣ ꯑꯗꯨ ꯑꯩꯅ ꯊꯝꯃꯝꯃꯤ ꯆꯞ ꯆꯥꯅ ꯅꯠꯇꯦ ꯁꯤꯔꯥ ꯃꯅꯨꯡꯗ ꯊꯝꯈ꯭ꯔꯣ ꯅꯪ ꯁꯤ ꯊꯝꯈ꯭ꯔꯥ 시계기 같은 어흥 시간이 다로 지금 다로 시간이 지금아 바티도 타고 부두 난 와봐 나중에 이제 또 미안하다 이 간다 또 오게 너무 힘들게 오라니 ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯃ ꯂꯧꯔꯣ 시간이 아버지 마 그녀도 아버지 어머니 ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤ ꯍꯧꯖꯤꯛ ꯃꯟꯗꯤꯔꯗ ꯑꯩꯒꯤ ꯈꯨꯟꯗ ꯆꯪꯉꯩꯅ ꯁꯤꯒꯤ ꯌꯨꯝ ꯍꯧꯔꯦ ꯁꯤ ꯒꯦꯠꯁꯦ ꯁꯤ ꯑꯅꯤꯁꯦ ꯁꯤꯅ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯨꯡꯕꯨ ꯌꯨꯝꯒꯤ ꯏꯃꯥꯗ ꯄꯨꯖꯥ ꯑꯃꯨꯛ ꯇꯧꯒꯗꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯗꯔꯅ ꯇꯧꯏ 넘어오지? 아직까지 나가서 보여줘 순두까지 왜 합성을 받는 거? 해줘가 된거 볼. स्टैंड टेक रहे तो आंदे टीएम या बा दो कहीं न कम नफ्सला कम यूज़ तो बदलो कम टेक रहे असी मकले असी सु याद रहे फाजल लगा तो nggak tahu kung 9 ke 10 hujik horen chabagi parogi mathik dobada du si hingalage hujik ngahak pathaige mayam yimda mathil yeloge aikhogi adanya puning nasu mathil tacho
Tacho. Mathel. Jita ka doi hamra sakulai ja mangra enti o ne aina ne akhoi ta chawi sakulai ani rak pisalam hi ade last ta chawi lem ade go na na akom thilam me ado khaibo ma khoi chen thin gara du khaibo ma ina thile ado ai mu chathra ge mu ba ma cha mu ta jar ke ado mam last ping bio ado di mam cha ba jar ge sajibu ki matel achile bora pokora chana sinju le amit pi bori thongba sakulai cha jar si bori thongba an test to matang je ka hin chu cha la lang man lo sina pokora sinju mathel se loina di hawra irom badai cha dra ai si kai no khanga cha dra sinju se khatang haw bwal atai gi loi haw Hoje sagolai mu chana che karona khabi kano do aduga chana ngo pamal khatok tor ai karon chade aduga karon chai de tâm yam thina haw le asi romba du ge si tum khang silli khamin mi mal de cha de no te ngai di lora boy thong ba lora sagola ji le ma ji sar lo ji na ko thar ge adum thang mun din mo ko tan ho ni adum thang akomu mi am da yumim da yel ni adu sum am da uchar ge adum last ping bro cheiraoba gi cha hijang thile kai mathel is ai amakala cheiraoba hijang thile photo kap ki ko leyo ready sonjengo 1 2 3 ye kape lo ai man changi se imung da adudi myam tan hawrage potharam ni video gan namning dre palle ngasi video sina pura last video oirani palle video lang da zik ayang tan taksari sipninge thai si matang lere tana kem tayem sitangay mo
Udah pindah dari muka malu. Mending kalau itu sebelum. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦ ꯃꯤ ꯂꯣꯏ ꯇꯨꯝꯅꯔꯦ ꯑꯩꯈꯣꯏ ꯏꯕꯣ ꯂꯣꯏ ꯇꯨꯝꯅꯔꯦ ꯑꯗꯨꯗ ꯂꯩ ꯀꯩꯅꯣꯗꯩ ꯀꯩꯅꯥ ꯀꯠꯄꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯟ ꯇꯥꯝꯕꯗꯒꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯀꯩꯅꯥ ꯀꯠꯄꯩ ꯆꯠꯂꯤꯅ ꯍꯥꯏꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯏꯃꯥꯟꯅꯕꯅ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯔ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯣꯏ ꯇꯥꯆꯧ ꯑꯃꯈꯛ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯗꯨꯒ ꯂꯥꯎ ꯈꯣꯠꯂꯨ ꯑꯗꯨꯝ ꯄꯥꯔꯇꯤ ꯌꯥꯎꯁꯤ ꯈꯣꯠꯁꯦꯅ ꯑꯗꯨꯒꯤ ꯆꯠꯄꯅꯤ ꯑꯗꯨꯗꯨꯒꯤ ꯈꯨꯗꯛꯇ ꯆꯠꯂꯤ ꯃꯌꯥꯝ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯑꯁꯤ ꯅꯝꯃꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯖꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ